अहानबदा इंडिया ना पाकिस्तान की जेट अमा एयरक्राफ्ट अनि kapthakhre लाहौर अकन अटैक तखरे पाकिस्तान जम्मू एंड कश्मीर में पंजाब की तोान तोान मफम अटैक थरपदगी इंडिया की एयर डिफेंस सिस्टम ने पाकिस्तान की F-16 Z-1 F-17 एयरक्राफ्ट अनि kapthakhre है इंडिया ना पाकिस्तान की पंजाब प्रोविंस एयरबोर्न वार्निंग एंड कंट्रोल सिस्टम ACS सिस्टम सेरक्स जम्मू एंड कश्मीर की उधमपुर जैसलमेर पाकिस्तान ड्रोन अटैक थनब होटनख्रे हौजुक फाउगी कामिकाजे ड्रोन अनि kapthakhre है लेबानी की उमखनब की फिवम हेंगलकलिंगी पाकिस्तान इंडिया की मिलिटरी इंस्टॉलेशन क्या टारगेट तौदुन अटैक थरख्रब मतुंग हौजिक इंडिया ना पाकिस्तान की लाहौर ड्रोन मिसाइल सिजनदुन अकन ममोंग लांदा सथरी है सेरक्सिदा पंजाब की मफम अयाम्बा ब्लैक आउट तौहंदुना पाकिस्तान कापसिलक मिसाइल सिंदगी गाक्थोकनबा सिक्सिन थोरांग लौखटबा हौख्रे है अमरोमदना कम्युनल इरांग थोनब पाकिस्तान गुरुद्वारा सिख की लेफम टारगेट तौरखी सेंटर जम्मू एंड कश्मीर और पंजाब पाकिस्तान अकन मौंग मिसाइल अटैक चथरखीबदु गुरुद्वारा सिख की लेफम टारगेट तौदुना चथरखीबनी इंडिया कम्युनल इरांग सगटहनब होटनरखीबनी है फॉरेन सेक्रेटरी मिश्रा फोंदोखरी पाकिस्तान की पुंछ डिस्ट्रिक्ट की गुरुद्वारा टारगेट तौदुन अटैक चथरकपदा हौजिक फाव मिसम 13 सिखरे अतोप कया असो अपनखरे पाकिस्तान की अटैक असिदगी सफनबगीदमक पंजाब राजस्थान और जम्मू एंड कश्मीर की मफम कयादा ब्लैक आउट तौहंदुना सेक्शन थोरांग खोखरे पुवारी अहानबोइना अमृतसर लेबा गोल्डन टेम्पल सु ब्लैक आउट तौबासिदा यावखरे है अमरमद ऑपरेशन सिंदूर इंडिया हाटखीब टेरोरिस्ट पाकिस्तान अवांग थाक थांगतुना लेबाक की थाक लेरुन चनखीब पाकिस्तान आर्मी की मकुक थोंबु ऑफिशियल सरुक याखीबसी इंडिया अकन ममोंग यानिंगदब फोंदोकपगा लोइनना टेरोरिस्ट दमक लेबाक की थाक लेरुन चनबगी थोरम पांगथोकपसी पाकिस्तान की चटनबी ओइरब्रा हाइबा वांगखी अतोप पावमना पाकिस्तान नंबर वेब सीरीज फिल्म इसे संदोक थिंगजिंख्रे पाकिस्तान की वेब सीरीज फिल्म इसेसिंग पॉडकास्ट अतई मीडिया कंटेंट OTT प्लेटफॉर्म मीडिया स्ट्रीमिंग प्लेटफॉर्म इंटरमीडियरी संदोरक खुदक्तगी लेपनब मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग खनख्रे मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की डिप्यूटी डायरेक्टर खुयेक पीदुन थोखिबा एडवाइजरी दुना इंफॉर्मेशन टेक्नोलॉजी रूल 2021 की पार्ट 3 लोइनना कोड ऑफ एथिक्स फॉर पब्लिश ऑफ ऑनलाइन ब्यूरेटेड कंटेंट की मतुंगिना लेबाकी मनिंग तंबा मसुम अपुनबगी सक्तम सिंगरक इंटीग्रिटी डिफेंस सिक्योरिटी सिंगरक अतोप लेबाक इंडिया का लेनरीबा मरुप मपांग ओइबिगी मरीदा अकायब पिरकदब मियांगी पुंसीदा अकायब थोनगदब ई पाउ नत्रगना मीडिया कंटेंट थगतपदा पब्लिशर कुपनी येंसिनगदबनि हैब वाफम यावरी लोइनना IT रूल्स 2021 की मखादा पार्ट 2 की रूल 3 क्लोज 1 क्लोज B की मखादा इंटरमीडियरी मथक पनखीब हिरम अकायब थोनगदब वाफम फोंग मतम कुपनी येंग मथौ ताय हैन पलिबनी मखा चथरक तोप पावमना ड्रोन अटैक लानमी मरी सोखी इंडिया कबलकपा UAV kapkhaikhre पाकिस्तान आर्मी ड्रोन अटैक पाकिस्तान की लानमी मरी सोखी आर्म फोर्स इंडिया कापसिलकपा UAV kapkhaikhre haina पाकिस्तान आर्मी ने सकल सनुमित फोंदोखरी मरा न्यू दिल्ली इंडियन ऑफिसर्स लेबाक आर्म फोर्स पाकिस्तान होखिब इहिंगनोंग्यागी अवांग थंगबा नोंसुप थंगबा सरुक मिलिटरी लेफम मयाम अटैक तौनब होनरपसिंग अरेम तनख्रे लाहौर पाकिस्तान एयर डिफेंस सिस्टम मांग तखनख्रे हाइना फोंदोखरी इस्लामाबाद पाकिस्तान आर्मी की स्पोकमैन लेफ्टिनेंट जनरल अहमद शरीफ चौधरी लाहौर मनाक ड्रोन कायख्रे अटैक तौरपद लनमी मरी सोखले है फोंदोखरे लाहौर कंटोनमेंट एरिया यामद्रब दोन मरी पाइसलखी है ऑफिसर PTI फोंदोखी आर्म फोर्स नोंमै कापखी साइलेंट खोंबद लाहौर की बॉर्डर एरिया मयोई डिफेंस हाउस अथॉरिटी मी पाइब पोखनखी है ऑफिसर मखाता फोंदोखी लाहौर गुरजनवाला चौकवाल बहावलपुर मियामो कराची अतोक्ता द्वयम kapkhaikhre है चौधरी ने फोंदोखी हौजिक फावद पाकिस्तान की आर्मी की सॉफ्ट किल टेक्निकल हार्ड किल वेपन इजराइल साबा हरोप ड्रोन 15 kapkhaikhre है पाकिस्तान आर्मी स्टेटमेंट फोंदोखी मरा लाहौर US
consulate na drone sing pokhai bigi report sing phangba masum Lahore manung amasum akoibada air space sing lansilakpu yabi oithokpa leiba maramna consulate thabak tawba mioi punamak mafam zabada thuplaga leinaba direction pikri Lahore gi maruiba airport ka thangnana leiba mafam kharadagi miyam khudong thiba thokloidaba mafam singda authority singna haidoklaba yai haibigi report su phangle haina consulate na haki American citizen sing khudong thiba nangdanaba conflict area thadoknabasu consulate na khankhri active conflict area da leiruba US citizen sing khudong thiba thokloidaba mafam da satpa yarabadi satkadabani satpada shape oidrabadi makoina mafam chana sangjafam loroga leigadabani hanasu consulate na haki sagol sunumita National Assembly da wangang bada Information Minister Ataola Tarar na handaki attack sing adugi matik saba pakum Pakistan pigadabani haina warning tawki armed forcing na kapkhaiba drone sing war trophy ni amasu museum sing da thamgani haina su tarar na phongdokhe na su paus da makhata na palakli atopa pawmana Uttarakhand gi Uttarkashi de helicopter kaiba da miyoi taruk seri amasukli Uttarakhand gi Uttarkashi district ta private company amagi helicopter ama kaikhibaga loinana Pilot yauna miyoi taruk sikri amasum atopa mana sokla haina official singna phongdokri helicopter adu pilot yauna puna miyoi teret puraga Uttarkashi district leiba Gangotri Laifam Tamna Paikibani Hainasu official Singduna Fondokli State Disaster Response Force SDRF tigi phongwa pawgi matungina Bell helicopter adu ngarang ayuk pung nipang minit nifuga mangarom tawda Rishikesh Gangotri National Highway paringda leiba Uttarkashi district ki Ganganani manakta kaikibani haidi helicopter adu Aerotrans Services Private Limited kine amadi madu kairaba matung fit saniga Sani dagina sani ga yang khairom luba lok amana tasin khana su SDRF ki pawtuna phongtokli SDRF ki official amana haki level thiba thawdo odu da pilot jawna miyoi taruk sikhiba ga loinana atopa aman aruba phibam da sokhi helicopter adu Yamonitri da leiba Kharsali helicopter ki damak Shastra dala helipad thadokibane haina su makna phongtokli amaromdana Punjab ta Pathankot Amritsar Chandigarh mi muthakhre India amasung Pakistan ki marakta tension wangpa hengalakpa amasung oirakpa yaba phibam kiyadagi Punjab ki Pathankot Amritsar Jalandhar Hoshiarpur Maholi amasung Union Territory Chandigarh mai muthakhre hanasu official sungna phongdokre Pathankot district khunjakhra na ahoba mokholda pokhai batari adu bihiramisugi matan official oiba pawdi leitri haki air red warning silencing su Pathankot ta activate tokre hariba mafam asu numidang pung nipan makhai phawba mai muthakhi hari authorities na miyam mai muthatna ba masum yumdigi hendoktana ba khanki adumenama district authorities na miyam na karisu kiningai oidaki India ngarang Jaish-e Mohammed ki stronghold oiriba Pahalwalpur amasum Lashkar-e-Taiba yauna Pakistan amasum Pakistan occupied Kashmir pokta misal isasata khiba matungda leba anigi marakta tension wangba hengalakhi hari Amaromdana Makhatana Pakistan khut tharakpa thoklabadi madugi sab saba pakhum pigani India na ngasi Pakistan makhatana khut tharaklabadi madugi sunaba mongna pakhum pigani haina India na akan masuksin wa thamkhre hauzu kariguma Pakistan makhatana khut tharaklabadi madugi sunaba pakhum pigani maramaduna masigi apamba dudi Pakistan khangjagadabani haina Foreign Secretary Vikram Mission Operation Sindur gi matang New Delhi da permission unabada phongdokre Border ki aranba paw pirakpada madubu mahakna yaningdaba phongdokladuna asengba khuthokna basi April 19 da Pakistan ki horakpani Indian Armed Forces di supnagi pakhumpi bakhaktane ki atopa maruiba pawmana Operation Sindur gi matungda response oina Indian Navy na Karachi port destroy tokre hari Manipur top channel gi mai kai gi maru bi I pausung miam da thamjari hanbara nisha gi mayokti academy awareness program pangthokri mai ka ba nisha na mahiroi khunai da pi bi saking haiba thimda collisions against drug and alcohol khadana sinduna nom goiba academy awareness program ama ngang Imphal East ki kai bi high school pangthokri kadana thadorak pasiolama da academy awareness program atu da kai bi high school gi headmistress Polem Radharani Sanu Kadagi President Hizam Priyo Kumar Masum Kada Imphal East District Committee ki President Seram Tamnana President Member Oina Sarugaki Loidana
awareness program adu kada gi general secretary takhelamam gitchandra amasum kada Imphal East district ki vice president nongthombam medana resource person oina wang kheri takhelamam gitchandra na mahiru singda masangoi wopum kya slide sogoroidana sugaina thamduna wokal thaladuna nisha haibisi phatte khanglabani na kaidonungda nisha test tawbi khaloidabane karigum nisha asi test tawrabadi masibu mahaw he khangkraba matamda masigi hainabi oiraktuna addiction oiraknabigi maram amu helakli maram asina mayai kaba nisha asi maru fauna manipur gi muthana bhona bada maru oina mama mapa sing school gi oja sing madi ima maira pai bising su yamna sawu thaudang robi yu haba wapum thamki school asigi headmistress polem radarani sanuna phongtokhi bada school asi nisha sa da lamda mamu ohenana bhona bada mahiroi sing gi thaudang yamna saw halai nisha asi hek mahau khangki bada madudagi lapthok bada awaba mo oigani maram maduna nisha asi khangludaba sokludabana khwaidi aphabu oigani haba wapum thamki kadagi president hizam priyo kumar na ishagi sumang shitana migi sumang shitkum seba paurogi opam paladuna ekhoi gi imung munungda nisha sari bising asi ekhoina sahandana bokhona basangi maram asina school asigi mahiroi singi imung manung pumba nisha sadaba mo oiminarsi ekhoi gi nation asi kannana bokhona ba matamda thengnari ba narco chemicals warfare population warfare amadi culture warfare si khangmina basang ha wapam thamki ataba pawmana lamdam asida tholakpi issue sing miyam puna thengna minasi MLA KS Lokesor malem ge atai mafam singna pangthokna bagum World Red Cross Day gi tharam Indian Red Cross Society Imphal East District Branch na sinduna ngarang khabai soida leiba babina multi speciality hospital pangthokre lamdam asida tholakpi issue sing miyam puna thengna minasi haina MLA TS location phongdokre on the side of humanity have theme the pangthok pathoramatuda khundrakpam AC gi MLA thoksum lokesor Imphal East District ki ADM RK Dyanda Indian Red Cross Society Manipur gi Vice President Dr. RK Nimaya Madi Babina Group of Company gi MD Dr. Thangjam Dabalina Mathangsina Chief Guest President Amadi Guest of Honor oina saruyaki Thauramadu mari leinana khundrakpam AC gi MLA thoksum lokesor hai Indian Red Cross Society na miyoibu khunai gi damak lawriba thaudang singthabi gi loiba nairoi COVID laisat manungda society asi ki volunteer singna COVID naraba sing hono hunjin tawda mangjil thana songthokibani miyamna wan raba matamna Red Cross Society gi volunteer singna kathokpa magaloinana angamba thakto hona duna miyam gi mamal yamlaba punsi kankibani Housing Lamdamasida Tokliba Irang Sita Red Cross Society ki volunteers singna khudong thine oiba mafam singda akibreitana sangsinduna asu apan nanglaba miyoi kya kanbagi thabak sa takibani society asina miyoi bu khunagi dama pangthokliba thabak singa si ikai khumnaba utpu oina maki maikedi ambulance gari ama mateng pangi haina lepli Mana makhatan hai handaki Manipur Legislative Assembly ki mifamda laingakna Red Cross Society da kari karamba khudong saba piba lairaba gemadi karamba khudong saba sing laingakna pinaba thaurang paikhatli haibigi wahang pukhatnaba thaurang tormani adobi assembly mifam phamkhidaba namara moiraga wahang asi pukhatpagi tanja phangkhidabani tung tarakpa assembly mifam wahang asi soidana pukhatkani lamdam asida tholakpa issue singda laibak miyamna puna thengna mina siaina magna makhataki Thauramadu Red Cross Society Linkhalamba Zin Henry Dunan photo Hakaleka Tamdun Ikakumna Bunki Thauramadu ki Saruk Amoina blood donation came Mamas Pangtoki Loinana Red Cross ki T-shirt Society Sigi Thomission Yantoki Nakalamaramda Keeping Humanity Alive 5 Timda IRCS Pu Hautuklamba Henry Dunan Pu Ningsingduna Malem Sinda Tuna Thomas Umna Pangthorakibigi Aroibunumin World Red Cross Day ki tharam ngarang DC Bisnupur ki conference hall pangtokre thauramdu DC Bisnupur Loremam Bikram ADM Tourism Open Rock IRCS Bisnupur District Branch Chairman Dr. Wahengbam Gulapi Secretary Dr. Huidrom Roman District ki manungda leiba DLO singju saruyaki thauramdu DC Bisnupur L Bikram na phungdokibada IRCS Bisnupur District Branch na district asida kathok pagoroina lawriba thaudang singyam singthaningai oi amasum yamna thagali haina district asida khanghauduna tholakpa mahewlangpo nonglai nungsit lamigi khudong thiba yauna thokliba irang asida
IRCS Bishnupur branch na relief camp sing satuna potlam kya mating pangba blood donation tawba humanity service ki damak volunteer oina yamna mangzil thana thabak tawbu ngamba si atai district sing gi mamang na yamna sakthok saningai ni hairaduna lainga ki yathang amana district asidagi mahak transfer tawrabasu lakadaba DC de hena pung sangnana ba shinaram gane ki thauramdura DC Bishnupur S Bikramna district administration ki makedigi IRCS Bishnupur branch ki chairman Dr. W. Gulapi da branch asigi thabak thoram de sisinanaba phan oinaba mateng khara sapikhi makasa tharak poina pauningkhol paukse gi editorial ma'am na thamjari traffic police na apan piba sel tanbi ki oirabari toksi matam supi ki oina sana duna laigadaba lambi satpada tangai su fadaba niyam singa na sana bagi damak miyam na khangan bagaloina niyam singa dungak trabadi ain gi serak lei haibasi khangan bagi thabak traffic police na marak tawi hauzik su lambi de satpa engine pan ba gari makhal khudima kham laga kari asoi ba lei bigi haibatu yengli saka ani pan ba gari sing thauraga lakpada helmet uptana thorak pasing pha ba gari gi se sang sudaba amadi driving license pairak sing pharaga fine lori aduga saka mari pan ba gari sing maru oina car thorak pasing dana gari gi se sang subra thorak pada bel pharaga thorak pra amasum sei kya suraba gari no madi license yawbra haibina singmani karigumba hairiba sing asigi manungda award pa karigumba hairiba sing adugi manungda award pa leirabadi phal pihan bagi thabak tawri asigumba lambi de gari khamnaga fine thian bagi thaba si haujik sathariba sina ahan manati marakta adumak pangthokpa aduga matam supagidi oidaba thawdo mani asumna marakta tawba sina kanaba pidabadi nati adubu marakta pangthokpagi mohut matam supagi oirabadi gari thawduna satliba miyoi khudimakna niyam punamak ngang satnagani award pa leirabadi lambi satpa yadi haibadu kaunaroi amadi thawsadaba tawnaroi adubu matam khara khak ningsingalaga pangthokpagi thabak khutaw asinadi lambi satpa matamna niyam ngaknaba amadi sesang sunanaba honaningba oiroi matam khara khakkini khanduna khamlakadaba leirabadi lambi thairaga natragana satkiba ngairaga sanai khara leiraga tokhragadaबनी haina thawa sanadi lambi da khamliba sina thabak satpada ayet apan pi haibigi asaw uspukhali numi khudingi gari khamningba sibu hana khamkhraba ain gi khudima ngakna satliba miyai oirabadi hek ubada khamduna apan ayet pi dana satlankhina bokhona busungani arakpo khudima khanguni haibigi matawdi tawdaba sungani amaromdasu haujik sathariba thawong sina matam supagi satnagadaba niyam adu lambi satpasingasu matam supada ngakna satnana bokhona busumi ngahak ningsing halakpada sel tanbigi phibamna thabak tawbri asumba nati haiba pauningkhol pauksigi editorial ma'am special content moina ma'am na thamjari ado haujiko inadi ma'am paus matang sa lusinjarage amsum khata pa no ba update ma'am puna ngamina sena signal sigi mekeri ki ma'am phamda makhata na thamjari